Lakhipuronline puthokjaba January ki tang 8 ningthaukaaba numit ki Khomjinba Pao tabirase. Ahanbada maruoiba pao. Maharaj Gambir Singha gi mitamama awapali khubam kasar kamrangada ngasi urepuyung tamlagane. Kasar khoirenda chatharakiba All Assam Sepak Takraw competition loisinkhre makok mathang taraba singda manamathum yenthokre. Kasar jila gi Barak Tampak mayumda thangta tambibagi thoromama hogdokre. Silchar Medical College ki Junior Doctor Association asilangduna Silchar Medical College ki Blood Bank ta pikre amasung Jiribam PWD Guest House ta Social Welfare Minister Haikam Dingopo haraute amnokre. Haujik mapungoi papau tabirasi. Awapali khubam ningsing loop kamrangana ngasi January ki tang 8 da pangthokadoriba Chama ga marpumapan suba Maharaj Gambir Singha gi laikhidaba numit chahi taret khuntakpa thoramda athoiba mithunglen oina saruk yanaba Manipur gi Social Welfare Minister Haikam Dingo ngarang Silchar Airport thunglabada loop ki President Saikhom Manimohon General Secretary Premjit Singha Maifa gi President Thangjam Projen Convener Seram Herajit Kaloinana Mairapai Bising yauna taram nokre ngasi gi thoramda Maharaj Gambir Singha gi mapung phaba mitamama kinana bagidamak Honorable Minister Haikam Dingo na urep yung tamlagani haina awapali khubam ningsing lukki Secretary Premjit na phongdorakli. Borkhola Kendra gi manung chanbada Dutpatil Part 4 Khoiren Kasarda numit humni chupna chatharakiba All Assam Sepak Takraw competition 2023 loisinkhre ngarang loisinbagi thoramda Omolendu Das State Vice President SC Morcha Monju Kwala JP President R.K. Sanahal Vice President All Assam Sepak Takraw Association E. Sunil Singha President Sanamai Sports Academy Ngangom Ibomcha Assistant Secretary Assam Sepak Takraw Association Elangbam Premakanta Technical Director All Assam Sepak Takraw Association T.A. Sasinandan Singha Potharaba Ojamakok Indramani Chandramani High School L. Ranjan Singha General Secretary All Assam Sepak Takraw Association na chingbana dais tapamke competition asida champion oirakraba singdi Sub Junior Boys ta Rural Development Committee Lakhipur Khunau Sub Junior Girls ta Regu event ta Kasar Junior Boys Regu ta RDC Lakhipur Khunau Kasar team asina chingbane numit asida champion runners up amadi third position tarakraba singda manamathum yenthokduna numit humni chatharakiba competition asi mapung phana loisinke. Camera. Manipuri Youth Front of Assam Maipa Amadi All Assam Mitei Hue Langlon Thangta Association ga kusamladuna Kasar Lakhipur Subdivision ki manung chanbada Barak Tampak mayumda thangta tambibagi thoroma mangarang hogdokre thoromasida mipamapu oina Rahmat Ali S Pradeep Singha President All Assam Mitei Hue Langlon Thangta Association Thangjam Projen President Maifa Uttam Sharma VP Assam Thangta Association Nasib Ali Kamaluddin Tampak Mayum Rehanuddin BP AMMYF A Bikramjit Joint Secretary Kasar District Thangta Association na chingbana dais tapamki taram na upagi barol piraduna Tampak Mayum Salauddin Secretary General na Meitei Pangal Ichininaw Singsu Thangta si tamdaba yadre Maifa na sinjabani hairaduna aikoigi icha inaw singi mama mapa singnasu angang singbu tamanbina bahaiki Seram Herajit Advisor Maifana Thangta haibasi aikoi mitei khaktana tangbani haibalaite mitei pangal icha inaw singsu tambagi matam yaure aikoi I amatagi machani aduna mitei pangal ichininaw singsu national level gi sanaroi puthokpa ngamnana bahona minasi haike
Thangta Association ki President Pradipna Haujikti Thangta haibagi yamna kanaba leire masana si Khelo India na losin kibana sarkar ki maike ki kanaba su phangle saruk yakiba kudingmakna Thangta si chawkhatnaba honaminasi haina phongdongna ki Tharom ki President na mifam mapugi warol piraba matung mifam atu loisin ki Kangan Jabama United Manipuri Arts and Cultural Organization Umako Gauhati na silangtuna mitei gi oiba isei jagoida yumpham oidana pangthok sagadaba Talent Hunt 23 gi ani suba edition lagliba February gi tang manga nongmaising nimita Rajbari Athletic Club Manipuri Rajbari Gauhati da pangthok saragani ahanba manada lupa lising kun ani suba mana lupa lising tara manga aduga ahum suba mana lupa lising taraga loinana certificate amati trophy yauri form pisen bagi aroiba matam January ki tang tara manga phawba sangtokan khre akupa marol ki tamak WhatsApp number 9435033068 ta pau phawna bina bahairi Silchar Medical College ki Junior Doctor Association silangtuna ngarang nongmaijing nimita Silchar Medical College ki blood bank ta EP khre hairiba voluntary blood donation camp asida handak ahanba khongjang oina Junior Doctor Singna punna E unit kuntrama thoi piba ngamkhi Medical College asida arapa mafamdagi lakpa anaba mioi singna E mathau tarakpa matamda thengnaba awaba sing koknanaba thaurang asi paikhet pani hairaduna asumna E pibagi thauram asi mathangdagi tha khudingi oina pangthoknanaba thaurang tauri haina Junior Doctor Association ki President Salman Chowdhury na phongdokhi blood camper moddhe blood banker moddhe are around 31 units amra blood donate korছি সব ডক্টরসরা মিলিয়া তো এটা আমরা একটা জাস্ট ফার্স্ট বিগিনিং অফ সামথিং ভেরি বিগ দে আমরা এটা চেষ্টা করি আর যে এভরি মান্থ আমরা এরকমই একটা ব্লাড ক্যাম্প আমরা অ্যারেঞ্জ করতে পারি আর আমি এটা চাই যে বাকি যেগুলো ইনস্টিটিউট আছে বাকি যেগুলো কলেজেস আছে বাকি জেনারেল মাস যেগুলো আছে দে শুড কাম ফরওয়ার্ড ভলেন্টারি ব্লাড ডোনেশন তারা করুক বিকজ আমরা এখানে বহুত দূর থেকে মানুষ আয় যারা ব্লাড পায় না যারা ব্লাড দিতে পারে না রিপ্লেস করতে পারে না আর বাকি দে আলটিমেটলি ফল প্রে টু আদার পিপল হু টেক মানি ফর দ্যাট তো এরকম চিটিং জানি আমরা মেডিকেল কলেজে হয় না তার লাগে আমরা এটা চেষ্টা করি আর যে এরকম ব্লাড আমরা ভলেন্টারি ব্লাড ডোনেশন ক্যাম্প করবো তা আমার এটাই মানে ইচ্ছা থাকলো যে আই উইশ যে আরও ডিফারেন্ট গ্রুপস যেগুলোই আছে বা ডিফারেন্ট কলেজেস ডিফারেন্ট পিপল দে শুড কাম ফরওয়ার্ড আর তারা এরকম আমরা হেল্প করুক আজকে ইজ জাস্ট দ্য স্মল বিগিনিং অ্যান্ড আই থিঙ্ক আমরা এরকম আরও করবো অ্যান্ড উই অল ওয়ান্ট এভরিওয়ান সাপোর্ট Bharat amadi Sri Lanka gi marakta hayeng January gi tang tara da sanagadaba one day international cricket match asiga mari lenana Guwahati traffic police na gari chathok sasinda athingba khara thamkhre athingba sigi matungina numida sigi ayuki pung 3 tagina ayuki pung 13 makai phawba chaka mari panba pochai puba gari sing National Highway number 23 amadi National Highway number 33 tagi Guwahati changlakpa athingba thamkhre panbajai match asi Guwahati Barsapara gi ACA Stadium da sanagani District Social Welfare Department Manipur lengakna sinduna Jiribam PWD Guest House da Social Welfare amadi Fishery Minister Haikham Dingo po harautayam nokre thauramatu da Social Welfare Minister Haikham Dingo DPO N Parango Mangang Jiribam gi ATC Jameson Hangsing SP Khetrimayim Ravi Kumar Jiribam District Fishery Officer M Manichan Singh Social Worker N Budhachandra Singh Child Welfare Committee Jiribam District ki Chairperson Mutum Maipaksana Mangang Ex Adhyaksha KH Janaki Devi amadi BJP Jiribam Mandal gi BP Muhammad Badaina thauramasida Chief Guest President amadi Guest of Honor oina saruk yakhe thauram loiraba matungda Minister na Jiribam gi Lamlen Khunda Saduna loiraba Children Home Minister na sangakhi matungda Jiribam ki kadam talada leiba ITI Pachau gi Fishery Ningsing Khunda leiba Eco Park amadi Dibong Khunau da leiba Fishery Office chatuna yengsinki amarom da ngarang Minister H Dingona Silchar Kumbirgram Airport thunglaba matamda BJP Jiribam Mandal gi President K Jadu Singh amadi Mandal gi mihut kangbu singna harautayam nokhi Jiri da lakpada khoi leiba aina phaijaba department social welfare agi labor skill employment and entrepreneurship fisheries department leiba khoi department sisire da visit changa kanda
kari awar apa adagi grievances adagi laiba staff singi mokhoi di laiba problem me amdu hoi khado wasu wari watai samgi kan khana no lakchaba informal program mo khati Aroibada maroiba pau amukhanna Maharaj Gambir Singha gi mitamama awapali khubam kasar kamrangada ngasi ure puyung tamlagani Kasar Khoirenda Chatharakiba Ola Sam Sapak Takro competition Luisin Kre Makok Mathang Taraba Singda Manamatum Yentokre Kasar Jila gi Moragang Tampak Mayumda Thangta Tambipagi Tharomama Hogdokre Silchar Medical College ki Junior Doctor Association Asilangduna Silchar Medical College ki Blood Bank ta EP Kre Amasung Jiribam PWD Guest House ta Social Welfare Minister Haikham Dingopo Harautayam Nokre Lakhipuronline gi Khomjinba Pao sandok chaba ngasigi oinadi matang asida loijare